Pauxide Yumpum Uibamar Uibapaukara update Dojari. Ukraine train station the Russian force ne ballistic missile caption bada Mu Yankai Hena Sire, some Hena Sogle. Russian force in the Iraq Namita, Ukraine Kinum Foktangpa, Klamat talks the railway station Amada, ballistic missile caption na Sathiba attack the Yamdabada, Mu Yankai secret Amazon at the Jakiana so Panangle Aire. State Railway Company na Fondor Kibada, Iraq Mitki missile strike at Missam Chidalebaga Doge, Safagada from something that China never honoring it at Satarakibane. Dodes Resonant Military Administration ki Mako. Kirlen Kuni Misan striking Matanga Pangtura Kibada. Russian Pisces na Kramatox the Lapa railway station da Squander cluster munitions in Adun attacks at Taragle. Misam Kia Siva Amadis Hopi Pau, police Amazon rescue workers in a Piragle. Kirlen Kona Makatan Haiki Madudi, missile strike adu Satarakiba Matam Adra train station adu the Mulisin Kaya Lake. Donbass gi using Ukraine gi Karas half of Mafams in the Lajana Bahona Badagi, train station Adutami Masingam Tilibane. Russian force in a Makoikai target Tori Abasi Yamnamuna Kange. Makoina farm debate Miambu Payanba Amadiki Hanbane. Makoina Jamlaba Misam the hour was I think Piba Amadi Misim Natogan Pame. Madoki among the Gilen Kona Pikipa powder, Sagols in the Mitta, Bolin, Tardagipas Amada. Misam Sing Hon keep Madimatam Adu the Russian force in a so attacked over Sud Lepte and upon Kibane. Magi matungi na misan strike atu dukotak tam bioi taragani toy siki amasong. Bioi kontragani fano hostanda like an harapla matung da siki bani siki basing adu ki manungda angang anga yauke. Kaimatovski station adu land sonar bestran Ukraine da ki misam sing da chen na bahona bada sinatunda lakbani. CDS ki Mayor Alexander Honchares kona fongdorak pada Kaimatovsk local authorities in the passing masung car sing sinatuna mi hondok bahore. Mang online briefing amada bhanghai ki matudi public transport amasung private transport punamaki khutangda biam bohon bagi thapa khawre masida khutung chadaba khara lairibasi driver wat bagini emergency ki thapa kasi aujik driver kuntrani furam bathau tari anmisal strike adogi matung ta bhangna phongdo ki bani amarom the European Union EU ki government sina Kremlin ga mari le ba Russian individual singi dollar billion kuntragani thoi euro billion 29.5 Rome Press Daure and European Commission Iranian with the Fondogre. Press Daure accessing Atuki Manung the bank account sing, vessel sing, helicopter sing, real estate Amazon artwork yaure. Masi Matagda EU na Euro billion 196 ki Wakadapa transaction to block Daure, Aina, Commission of Katana Fondoke. Atumadam European Union the lady Russian oligarchs singi assessing upon Babelu the Commission of Fankide. Amarom the Russia Makata na sahi kia lan chong na bayana da paneto na Ukraine da kulai kia supply tauna da alliance asina siam sare hana neto gi Secretary General Jens Stoltenberg na fongdokre BBC radio da wangang latuna Stoltenberg na aike badodi alliance asina kulai kia na amsung kwai gi no ba made madik mai le kulai sing pina da ba siam sare Slovianska naknaba from the Sathiba cruise missile strike amanamaram oiduna matam kharaki wina train hum mafam adu thadokpa da apan boyke Cheragasida German Chancellor Olaf Scholz amsung British Prime Minister Boris Johnson at London da joint press conference amapang to the Ukraine gi lan ki matang to wangang kre Losing bani na wari sanarba matung da joint press conference adu pang to ki bani Krematorsk ki train station da Sathiba take adu wakhal jawda bagi matawni and Johnson pang to ke Mahana Makata Raduna Ukraine da air defense Samsung anti-tank missile sing military mating Makata na fike gini ay na chupang doke. Press conference adu da ahan buhay na wanga kiba Johnson haiki madude. Russian President Vladimir Putin da Eurofo napagtahanan na buhay na bada may pagtre. Magi tawang sing asigi bakum uy na continent asigi lipak sing na re-armed and gitaw ang sa tarapore. Europe ki boxing na Russia ki fossil fuel sing mapantang do na lebagi matang da palla do na German Chancellor Scholz na haiki madudi Germany na Russia ki fuel sinadan ngam na bahonari Russia da ilaw da bathaw ki mahutta atay sourcing yang na ba Germany na angam pathak to honaragani tawi ko masung masi aray bathabang abadi oiroi dori Eastern Ukraine ki train station na rocket attack sa thakiba matung telepa ka sige President Volodymyr Zelensky na Russia po pankai li na fatra balabag ni ana pangdokre
Facebook post amada Zelensky haiki madudi Ukrainian misam blising kyana sab da pamafam singda lanjana na bhona duna leiriba Kramatorsk ki railway station da Russian force na Toska U missile amachina duna attack sa tharake missile strike adu sa tharaki pamatam da ayambana halwai rabasing nupi amaso angang si oipan view lising marirom railway station aduda leirami ada sapang toke atop pau madna IRV sub inspector hatpada senaba miyoi hom phare Itanagar Police Headquarters the posting tadun laiva IRV Sub Inspector hatpada chenaba miyoi ahum Arunachal Pradesh Police na faba ngamkhre aire Arunachal Police ki makok thongpo officer amar hiram asig mari laina na phangtoki bada laikitaba sivu George Copa Sub Inspector adu Kerala dagini magarang masagi quarter da hatok tuna thamlambani pawasi hek phangbagi Itanagar Police na kesama lagodona tijanbagi thabak sa thaba hoki bani police na faraba miyoi ahum adugi manungda anina West Bengal ki Barakpur da ki phaki bani aduga Amana Assam ki Lakhimpur district ki phaki bani amade mi hat pagi tawdokta sinaki bathang amasu recover tawre haire Minister na lamtha ki wa Imphal mau ki MSD bus ta passenger taru khaktamak tongba yaure Mamang thagi kun mathoi da BJP ni luching ba Manipur ki anokwalinga wasak lokhi ba namit makta da ki haura duna Southern Gabi Public Organization Sefona Nagaland ka Manipur ga Taina bagam kai manakta lepa casual sa dagi Manipur gi permanent structure amasung deploy torpa armed forces na laktokadabani haiduna mars kuntra ka mathoi focus thakiba panna pirakwa safudagi kharadu warbasu safana baki pantam gal loina mawgi miyamda kodong chaba fina bagi damak public transport service when haudokiba impal dagi mawfogi MSD gi bus da sumna dagi passenger tarukak tamak tongba yaure aire Imphal dagi mawfogi marakta service tawgadaba Manipur state transport MSD gi bus service adu mamang thagi kuntra da minister NBRN barangkom da leiba MSD complex da gilam thadun haudoki bane loina na thormadu da mahana phongdoki bida service adumuk Manipur ki border village amasung tampa ki area sing da leiba miyam ki marakta hena asit pamari thamna na bagi pandam da haudoki bani ada so phongdoki bane bus service adumuk khwari yamna miyam ki marwoiba am oibeta na da hena fawa transportation ki kudong saba phangana na wa jinga masung tamki miyam ki marakta leina ba mari hena session hangani ana so phongdoki bane Adomana Imphal dagi mawfo bagi MSD bus service chen bawraki bangasi nimit tarani sujalapada phangba pau na haibada minister na lega ki mekai dagi miyam ki damak yanglag bus service asi hawdokrabasu hawsuk phawdati apun basit capacity ni full haiba bus amada amukta full oina passenger sing tongba yaudre masigi mahota capacity ki tangkai phawba yaudana passenger sing tongnabana natana sokna dagi passenger taruk haktamak tonglaga chen basu yaure aire Assam da nupi masa ani rep tawraga harkivada chenaba ahum sibagi dandi pikre Haukiva sahida pikriba nupi masa ani rep tawraga tamthina hadokiva thawdoka mari leinana ngasi Assam gi first track ko na miyoi ahum sibagi dandi pikre Bawso eki makhata miyoi ahum adu ngasi Kokhrasar first track court ki special judge si Saturvedi na sibagi dandi pire ani lautokibane Haukiba sahi ki jun taraga mari da pikriba nupi masa ani adu rep tawraba matung tamthina atolaga hondoklam khiba aduga mari lainana Kokhrasar police na mara laiba miyoi hom phagkhibani loina Assam ki minister Hemanta Biswa Sharma na thawdok asigi matangda special investigation team semduna thejina da khanan khibani thawdok asigi matangda SIT na chathagi ba investigation ki matungina Kokhrasar district ki laiva rada community ki chahi taramari amasung chahi taraga taruk tangairi banupi masa ani Tamthina rep tawraba matungda hatolaga district atu ki mang chanalaiba Adhya Kudi village ki umangda upambi da thawri yalaga thamlam khibani thawdok atu ga mari lenana Kokhrasar police na miwai taret fagatki pharaba miwai atu amhom toina wang pahung sa thagi loina investigation atu da nupi masa ani atu rep tawrak hatokhibani haiba confirm tawki thawdok atu da Forijul Rahman sahi kun gani thoi Nasikul Ali SK Sahi taraga mapan amasung Huzamil SK sahi kun chapchana mara laire haiva confirm tawuga loina bakoi hongi madakta Kokhrasar police na case file tawrake thawdok atu ga mari leina Kokhrasar first track court hearing sa tharba matung danga se court asigi si Saturvedi na workshop eki makada makoi hom atu sibagi dandi pire aina lautokibani aribeda content sing asigi marwai pau khara si pau tamjariba Manipur local news YouTube channel amadi Facebook page asidagi yangbiri pakpuna mukpathaga jari channel asana tomda kadarabadi subscribe tawi tribation subscribe tabi loina like and share tawi sugawi gunuk nambakpo amakhana thaga jari